맞아. ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯑꯃ ꯄꯨꯖꯔꯛꯑꯦ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯄꯣꯠꯁꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯊꯥꯡ ꯇꯥ ꯌꯥꯅꯗꯣꯏꯅꯤ ꯆꯥꯒ ꯑꯩꯒꯗꯤ ꯊꯥꯡ ꯇꯥꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯅꯤ ꯈꯔ ꯂꯩ ꯃꯈꯥ ꯀꯨꯝꯕ ꯉꯥꯏꯅ ꯇꯦꯡ ꯇꯧꯔꯒ ꯗꯣꯡ ꯗꯥꯡ ꯗꯥꯡ ꯇꯦꯡ ꯗꯣꯡ ꯗꯥꯡ ꯑꯁꯤꯅꯦꯕ ꯁꯤ ꯄꯣꯠꯁꯤꯅꯦꯕꯀꯣ ꯑꯗꯣ ꯍꯦꯛ ꯌꯦꯡꯕꯗꯕꯨꯗꯤ ꯌꯥꯝ ꯄꯤꯛꯄ ꯃꯥꯜꯂꯝꯒꯅꯤꯕꯀꯣ ꯀꯤꯂꯣꯁꯦ ꯁꯤꯁꯦ ꯀꯤꯂꯣ 1.5ꯅꯦꯕ ꯑꯅꯤꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯁꯣꯏꯕꯨꯝꯒꯤ ꯁꯤ ꯂꯩꯔꯦ ꯃꯍꯤꯁꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯣꯏꯕꯨꯝꯁꯤꯅ ꯃꯨꯒꯥ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦ ꯁꯣꯏꯕꯨꯝꯗ ꯃꯨꯀꯥ ꯀꯅꯥ ꯂꯩꯒꯦ ꯁꯤ ꯀꯩꯅꯣꯅꯦ ꯃꯨꯒꯥ ꯁꯣꯏ ꯅꯠꯇꯦ ꯄꯥꯟ ꯍꯥꯏꯕ ꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯨꯀꯥ ꯄꯥꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯗꯣ ꯑꯉꯥꯡꯕ ꯄꯥꯟꯗꯨꯅꯦꯕ ꯃꯌꯥꯝ ꯑꯃꯅ ꯀꯤꯂꯣꯗ ꯂꯨꯄꯥ 50ꯗ ꯄꯤꯁꯜꯂꯛꯑꯦ ꯀꯤꯂꯣ ꯃꯈꯥꯏꯗ ꯀꯤꯂꯣ ꯃꯈꯥꯏꯗ ꯂꯨꯄꯥ 50 ꯄꯤꯔꯛꯄ ꯁꯤ ꯌꯦꯡꯉꯨ ꯇꯥꯡꯉ ꯄꯣꯠꯅꯤ ꯁꯤꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤ ꯍꯥꯠꯄꯤꯔꯛꯏ ꯃꯤꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯇꯧꯖꯩ ꯑꯗꯨꯒ ꯁꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥꯗꯨꯅꯤ ꯁꯤ ꯂꯣꯏ ꯁꯥꯏꯅꯗꯣꯏꯅꯤꯀꯣ ꯁꯥ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯉꯁꯤꯅ ꯀꯅꯥꯏ ꯋꯥꯔꯤꯅꯣ ngadi kan wari libi warak try tare ikai bi auna jane khang natra paisa ru sa paina da ya pai da lupa manga dang thara su kai de ai mi ang wai lije ge hai tare ka ngai wari fani wari kam share taw biro hai tare adum nai gi instagram da natra facebook da message da dum taw biro ming nung loi na privacy tham je ngai wari hai tare ko khong du pam da yen ja amtang haung amtang chi ga sa ja adu na asira da mai sa da isa na bi chum hau phang da mi ngai te okay okay ya adu chum me tu chum che thang lo du de mai thang lo dum sa tak lo yan na ma ꯆꯥꯡ ꯑꯝꯇ ꯐꯖꯅ ꯆꯤꯑꯒꯀꯣ ꯃꯍꯥꯎ ꯂꯧꯔ ꯆꯥ ꯑꯍꯥꯟꯕꯒꯤꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯍꯥꯎ ꯂꯧꯔ ꯆꯥꯅꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯦꯂꯦꯟꯖ ꯁꯣꯏꯕꯨꯝꯒꯤ ꯃꯍꯥꯎꯒꯤ ꯃꯅꯨꯡ ꯆꯪꯗ꯭ꯔꯥ ꯁꯣꯏꯕꯨꯝ ꯌꯥꯎꯔꯣ ꯁꯣꯏꯕꯨꯝ ꯌꯥꯎꯔꯤꯅꯦ ꯅꯪ ꯀꯥꯎꯔꯗꯤ ꯁꯣꯏꯕꯨꯝ ꯌꯥꯎꯔꯤꯗꯣ ꯑꯣ ꯑꯩꯅ ꯉꯁꯤ ꯑꯩ ꯏꯔꯣꯝꯕ ꯁꯣꯏꯕꯨꯝ ꯄꯥꯟ ꯏꯔꯣꯝꯕ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯃꯥꯟꯕ ꯋꯥꯈꯟꯗꯣ ꯑꯗꯨꯅꯦ ꯍꯥꯎꯗ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯁꯨ ꯑꯃꯨꯛꯀ ꯆꯤꯛꯁꯤꯔꯥ ꯑꯃꯨꯛꯀ ꯆꯤꯛꯁꯤꯔꯥ ꯑꯃꯨꯛꯀ ꯆꯤꯛꯁꯤ ꯃꯌꯥꯝ ꯄꯥꯕ ꯑꯩ ꯆꯥꯅ ꯍꯥꯏꯕ ꯉꯁꯤꯗꯤ ꯌꯥꯔꯒꯦ ꯍꯥꯎꯕꯗ ꯁꯨꯃꯥꯏꯅ ꯁꯥꯟꯅꯃꯥꯏꯅ ꯆꯤꯛꯀꯦ ꯈꯥꯃꯦꯟ ꯍꯥꯎꯇ꯭ꯔꯣ ꯑꯣꯏꯅꯝꯃꯦ ꯑꯅꯝꯕꯅ ꯑꯗꯨ ꯍꯧꯔꯗ꯭ꯔꯣꯏꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯊꯨꯅ ꯆꯥꯕꯤꯌꯨ ꯍꯥꯏꯗꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯌꯥꯝꯗ ꯈꯤꯇꯪ ꯃꯍꯥꯎꯗꯣ ꯂꯧꯔ ꯌꯦꯡꯍꯟꯕ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯊꯣꯡ ꯈꯪꯗꯅ ꯍꯥꯏꯅ ꯎꯞꯁꯜꯂ ꯆꯥꯁꯟꯕꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯩꯅꯦꯕꯀꯣ ꯁꯨꯝ ꯍꯥꯟꯅ ꯌꯥꯝ ꯆꯥꯔꯝꯃꯦ ꯑꯗꯣ ꯆꯥꯕꯒꯤ ꯃꯍꯥꯎ ꯂꯧꯅꯤꯡꯕ ꯀꯥꯡꯕꯨ ꯈꯤꯇꯪ ꯇꯞꯅ ꯆꯥꯕ ꯌꯦꯡꯕ ꯄꯥꯝꯕ ꯀꯥꯡꯕꯨꯒꯤꯁꯨ ꯑꯗꯩ ꯆꯦꯂꯦꯟꯖꯁꯨ ꯑꯣꯏꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯀꯥꯡꯕꯨꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯅꯤꯃꯛꯁꯤ ꯌꯥꯟꯗꯅ ꯚꯤꯂꯥꯏꯇꯤꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯥꯒꯠꯂꯛꯏ ꯄꯣꯠꯁꯦ ꯌꯥꯕ꯭ꯔꯥ ꯖꯥ ꯄꯣꯠ ꯈꯔ ꯌꯥꯔꯦ ꯑꯗꯨꯝ ꯅꯩꯔꯦ ꯄꯥꯟ ꯏꯔꯣꯝꯕꯁꯤꯗꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯦ ꯑꯩ ꯆꯥꯈꯤꯔꯣꯏ ꯄꯥꯟ ꯏꯔꯣꯝꯕꯁꯤꯗꯤ ꯑꯩꯗꯤ ꯅꯩꯔꯦꯗ ꯍꯧꯖꯤꯛ Sure. Are you ready? ꯌꯥ Sure. Sure ꯑꯍꯨꯝꯂꯛ ꯍꯥꯏꯒꯦ. Sure. 3, 2, 1. Start! 이씨. 이해. 맞아. 맞아 생기지. 하면. 이모는 공이 왜나? 하면. 아이 이게요. 시리 챌린지 떨어졌니? 나 이래 봐놓은 거지. 챌린지 뭐 방금 분 봐야 되나 이게 야 뭐라고 해야 돼? 자, 스마일 좀 잘래? 마이리 가면 이거. 파는 로션지, 짝 로션지, 감면주. khi mà phải gần như cú sao rồi sạc tiếng áp bằng nè
하고 또 브라. 하고 브라. 티 하고. 파전 하고 때 티 나고. 너 어때 동동 이거? 이게 너네. 야왜? 뭐 색당 못 드냐? 야요. 에. 너만 있다 오늘 빠니는. 티슈 페이퍼도 곧 넣어야 돼. 짜 그냥 너무 음. 짜 필요 없는데 보다. 애기라. 아. 나 이번에 왜 아니야? 영거들랑 봐. 야묵 나 시드나 봐. 빠니로 엄바 소이범 가면 신바. 보이드는 덮어 아주 그냥 얼어버리는 럭나면 레이트를 놓선 비로 뭐 살이과 너 이렇게 많이 들어봐 가면 힘이 든 감들아 목사해 되더라 가면 힘 좋아이나 얌들고 잘해. 애는 가면 어디다 하 이거 또 그렇게 아니 punishment đầu tiên này Tao gom ja. ha Tao gom ja. nhà rồi hết Mo sa. sao là punishment 없잖아 ꯑꯗꯨ ꯀꯔꯤꯅꯣ punishment ꯇꯧꯗꯣꯏꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯋꯥꯈꯜꯁꯦ ꯈꯟꯕꯗ ꯈꯟꯖꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯡꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯈꯪꯍꯧ ꯅꯥꯍꯧꯁꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯎꯆꯦꯛ ꯃꯈꯣꯟꯁꯦ ꯇꯥꯏꯀꯣ ꯅꯨꯡꯁꯤꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ 타이밍ꯁꯤ punishment ꯀꯩ ꯇꯧꯁꯦ ꯈꯟꯅ ꯎꯆꯦꯛ ꯃꯈꯣꯟ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯅꯤꯁꯃꯦꯟꯒꯤ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯄꯅꯤꯁꯃꯦꯟꯁꯦ ꯑꯩ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯏꯆꯥꯁꯦ ꯑꯩꯅ ꯃꯥꯁꯦ ꯊꯥꯕꯜ ꯆꯣꯡꯅꯤꯡꯉꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯊꯥꯕꯜ ꯃꯈꯜ ꯃꯉꯥꯒꯤ ꯀꯩꯅꯣꯁꯦ ꯊꯤꯜꯂꯒ ꯍꯥꯏꯇꯥꯔꯦ Mangadi amale. ꯑꯍꯨꯝ ꯆꯣꯡꯍꯜꯂꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯔꯦꯗꯤ ꯂꯩꯔꯦꯀꯣ ꯏꯆꯥ Yeah. ꯅꯩꯔꯦ ꯃꯥꯁꯦ ꯄꯨꯔꯥ ꯐꯣꯔꯦꯟ ꯏꯆꯥꯅꯤ ꯊꯥꯕꯜ ꯃꯈꯜꯁꯦ ꯑꯩꯅ
틴바 뮤직세 시기 맞뚱이 니거 내가 좀 거도 이제 오케이. 야이거 야예. 하루게 두디 하우절로. 오케이 자 서마지 그 마기 다원 막 한게 하나 봐. 서마 좀 뒤에게더라 야. 바래 타올 막 할지라 아홉 냐 있다래 하루게 그 두디 오케이. 야 이점점 뭐 하나 하루게 거 아. 땅땅땅 따라가다 붐 빠빠까빠까빠까까 붐 빠빠까까빠까빠까까 붐 빠빠까까빠까빠까까 붐 빠빠까까빠까빠까까 붐붐붐붐붐붐붐붐붐붐 한번 더 그래? 아말라 그래가 여기 아니렉 쇼 진동 따라가 Ready, 1, 2, 3. Ting da tong ba bang, poo. Ting da tong ga bang, pi. Ting da bong ga pung, poo. Ting da ding da ding, ding da ding da ding, ding ding da ding da ding. Anh ấy chưa à? Last. Last thì cái sang đây rồi đang nghỉ. Last cái sang là tiền hơn kìa. Last thì nó không xuống thì gì? Ok. Tum 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 tum. Ding 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 ding. Ê. Ding 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 ding. Ding 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 ding. Chụp bang bang boom bang 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 boom. 뮤직 시대 내일에 이리 잡을 조리 그래. Bang dong bang 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 boom. Bang 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 boom. Bang 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 bang. Wi wi. 야. 야래 야래. 아, 와라 이거 미국인 너 이거 기도래.